Chonglauwi ki thodok tanga ngani laikhidaba masung IDP nupi macha ama singzamai thong makhadagi sina fangkiba dubu digital media platform singda graphics image amasung videography sing social media pairiba singna thadorakpagi matangda Manipur Commission for Protection of Child Rights Mcpcr na Suo-Moto Cognizance ama Loukhatkhre hiram asigi matangda Mcpcr gi chairperson Kaisham Pradeep Kumar na thadorakpa notice amagi matungina laikhidraba ngang sing adubu masak khangba yaba mongda social media gi platform singda chaithorakpa haibasi child rights dignity amasung privacy khongoinabani madugi tamak Protection of Children from Sexual Offence Act 2012 ki Section 23 Juvenile Justice Care and Protection of Children Act 2015 Bharatiya Nagarik Suraksha Sanhita 2023 amadi adai atopa law singi makhada chairak pibiyai maramaduna social media pairiba sing amadi media platform singna laikhirawa ngang sing adugi yengbada nungai haloidaba saktam utpa natraga victim sing adubu khangadaba image sing makhatana sandokpigano wafam asigi wangmada thabak tawrabadi Chunaba logi matungina chapsava legal ki action Loukhatkani haina cherol asina makhatana khangalakle